Manipur pairiba flight singi atongmal hantanaba Imphal to Bangkok passenger service lehananaba additional CS na ministry da takshinkri. State asiga mapalamga samnariba flight service singi atongmal ka hena wangliba si hantanaba helicopter service masing hengat hananaba masu Imphal dagi Bangkok phawa sayolamigi manungda amuk khaktang oirabasu flight service lehananaba Manipur Sarkar gi additional chief secretary Anurag Baspai ni hiramasiga mari leinariba Bharat Sarkar gi Ministry of Civil Aviation gi secretary da takshinkre hari pausna makhatana haribana Bharat Sarkar gi Ministry of Civil Aviation gi secretary na preside toraga pangthokiba mifam amada additional chief secretary Anurag Baspai gi Meitei gi Imphal amasum atop state singa samna haliba Indigo Airlines Air India Express ki flight ki atongmal singa sikka hena wangmana miyamna khudong sadaba kaya mayoknari leba asigi North East state sing operate tawriba flight singi atongmal dagi Manipur operate tawriba flight singi atongmal sikka hena wangni mamang tha October gi kunga manga dagi state asida operate tawramba flight service singbu singsu handakri flight ki atongmal ka hena wangba masum flight masing handakhiba sina miyamna awaba masum khudong sadaba kaya mayoknari basigi matangda Civil Aviation Ministry na miyeng sangbiduna mathau taba thabak sing pakhatpiu mamangi matamda Imphal Aizol Imphal Debugar Imphal amasum Imphal Silsar Imphal flight service leirambadusu cancel tokre hiramasigi matangda su ministry gi mekedi gi miyeng sangbiu Imphal dagi Bangkok phawa gi passenger service amasum cargo service asi sayolamada yamdravada amuk anirak thambiu hiramasigi matangda lamdamasigi miyam industry amasum Association kayanasu yamna kana demand tawribani lairibani state asigi district singda lairiba helicopter service asisu hengat hanana ba honabiu hausiki oina pauna hans amasum GBHL na nongmada amukaktamuk service tawri helicopter service asina passenger singdagi lauriba baragi mamal asisu manadi baragi mamalgi matang khenaba lairiba ministry na miyeng sangbiu thawong ase Ministry of Civil Aviation amasum RCS udanga yanakhiba singa dugi mayoktani Hamzong district Sanapati district amasum Urkhol district ki oina special case sing satok sin tawbaga mari leinana helipad sembiu Imphal International Airport ki maming asi Bir Kendraj International Airport oina maming onthoktuna lauthok piu haina taksinki Additional Chief Secretary Anurag Baspai na lamdam sigi air connectivity ga mari leinana pukhatkiba wafam sing adu Civil Aviation Ministry gi secretary gi makeri gi yamna haksin ta paga loinana hariba sing adu thabak to onthoknaba mari lairiba ministry gi official sing da pukhatuna khanagani habigi thajaba pirakhi ari PR lengak na lupa lak ahum khaktamang account sanghanana bhonari bis yaba ngamloi IDP sing Haukiba say English sing ani ka kunga homdogi me ahumdagi state asida tholakhiba irang asina maram oiraga mayum maikai mang takraba IDP singi damak mayum sana ba makhoi na leiramba yum singa dugi matung ina lupa lak manga lupa lak taret amasum lupa lak tara pigani haina NBD na minister oina IDP singa thajaba piram khibadu hausuk lairiba PR lenga sina mang takraba yum singa dugi khiena ba mata leitana lupa lak ahum khak masa gi account da sanghana bu honari bisi yaba ngamloi haina ngasi sajiwa relief camp da pangthokiba pawgi mifam amad IDP singi mekedi gi phongdokre Tungan relief camp da lairiba IDP singna saruk yaduna pangthokiba pawgi mifam aduda IDP singi muhut siladuna government na phongdokhibada mang takraba yum singi khenaba leitana haujik lairiba PR lenga asina IDP singi account lupa lak hum khaktamak sanganana bo khotnariba sigi maram karigino khul kharadadi lupa lak manga lupa lak taret amasum lupa lak taragi sanpam piba hogduna sada maudra gi sangda yum saba loibi yaure aduga mafam kharadana lupa lak hum khaktamuk pigani haribasi matau karamna no irang hek horakpadi gi ngasi phawa IDP sing awab kya mayuk na duna lakli PR lenga na sathatuna lakli ba thong sidi IDP sing awaba magi mathak awaba ma hapsin na bo hona bani maram aduna PR lenga ki thong si IDP sing yaba ngamloi ngammi haibigi matagum Lairiba lenga asina IDP sing account mang takiba yum sing adugi khenaba thamdana lak ahum khaktamak piba tarabadi madura tholakpa apapataki daita khudimak lenga na pugodabani haina phongtokhi panba yabadi mathang tha December phawbagi manungda sarkar gi maikeri gi hena khudong thiningai oiriba Chusampur amas Morena tana atai IDP sing makhoi gi hana gi yum sing aduda pusinnana ba hauj yamna kana survey tobigi thabak sa tharibani Myanmar Khutlai paiba kangbu ama Manipur sanction khre haribis aran bani police
सोशल मीडिया म्यांमार की खुलाई पाइब कांगबू अमा मणिपुर संगसिनख्रे हाइना वीडियो का कोनना थगलिबदु अरानबनी हाइरिबा वीडियो अदुबु शेयर तौरिबसिंगी मथक्ता आइन गोयब अकनब थबक लखटप याय हाइना मणिपुर पुलिस की मैकेदिगी क्लैरिफिकेशन अमा इशू तौख्रे क्लैरिफिकेशन अदुगी मतुंगिना हाइरिबना असिगुंबा वीडियो सिंग सोशल मीडिया थगलकपसि मियामदा अकी तुजुंगबा पोकनब होनबने मरम अदुना पुलिस की मैकेदिगी असिगुंबा अरानब इन्फॉर्मेशन सिंग सर्कुलेट तौरिबसिंगी मथक्ता लीगल एक्शन लखटप याय हाइना अकनब वार्निंग तरखली स्टेट असिदा लैरिबा सिक्योरिटी फोर्स सिंग यावना बॉर्डर एरिया डिप्लॉय तौरिबा सिक्योरिटी फोर्स सिंग मिकुपना हुमसिंगना लै मियाम असोय अंगाम थोक्तनबा मसुम शांति थमनबगिदमक्ता माथौ ताब मेजर सिंग लखली स्टेट असिगी डिस्ट्रिक्ट खुदिमकी खुदोंग थिनिंग एबा जगह सिंग एरिया डोमिनेशन अमसुम सर्च ऑपरेशन की थबक लेप्तना सथरी नेशनल हाईवे सिंग गाड़ी सिंग असोय अंगाम याउदना फ्री रेसर्कुशन याहनबगिदमा सेंसिटिव एरिया सिंग सिक्योरिटी कन्वॉय सिंग पीरी मसिगी मथक्ता मणिपुर की सिंग अमसुम तंपाकी तुंगान तुंगान मफम सिंगदा चेक पॉइंट चामगा तरागा मरी हंगदोक्तुना थबक तौरी मरम अदुना मियामना अरानबा वीडियो अमसुम मेसेज थाजबिगिनो हाइना अपील तौरी हरी दिल्ली मणिपुर मियोय मफम खंगदना मांख्रे हौखिबा अक्टोबर 13 दिल्ली की मोनिका एरिया मणिपुर की काइखो दाइखो कौब मियोय मांखिबदगी हौजिक फावब थीब खंगद्री पाउसना मखाताना हारिबना काइखो दाइखो हारिबा मियोयसि महंगना मांगद्रिगकी ममांगदा अक्टोबर 13 मयुमदा हन्ननबा फ्लाइट टिकेट बुक तौरमलबनी हौखिबा अक्टोबर 13 मियोयसि मोनिकादा लेबा महाकी मनाव नुपागी मनाक्ता इरोय लोइबा ओइना लैरमखिबगी सीसीटीवी दा उबा फंगी माक मयुम मेकै पांदुन मसा अहुम लैरि अतोपा थौदो अमदना नवेम्बर 10 दिल्ली की मोनिकादगी पावल लमकांग कौबा मियोय मसु मफम अदुदा मांगखिबगी थौदो लैखि थौदो अनि असिग मरी लैनना नागा स्टूडेंट एसोसिएशन दिल्ली माओ स्टूडेंट यूनियन दिल्ली लमकांग दिल्ली अमसुम NSUD ट्राइबल यूनिट सिंधुना पार्कसना थीब हुंबगी थबक सथख्रे मदुदा पावल लमकांग हारिबा मियोय दुदी मोनिका की जगह अमदिगी फंग ngamख्रे अदुबो काइखो दाइखोदि हौजिक फाव मफम खंगद्रि हैरि ममांगदा तौरंबा असोयबसिंग सेमदोकनबा होनबदा अवाब ओइदि सैथ्रबता ममांगी पॉलिटिशियन सिंग तौरंबा असोयबसिंग सेमदोकनबा होनबदा हौजिक पॉलिटिक्स तौरिबसिंग अवाब अम ओइदि हैन स्पीकर टी सैथ्रबताना फोंदोख्रि हारिबा वाफमसि इम्फाल की ब्रखपुर सोशल क्लब ब्रखपुर लालजिलाक लेकाई हुफुसुबा फाउंडेशन डे डायमंड जुबली सेलिब्रेशन की थौरम फोंदोखिबनी ना पांथोखिबा थौरम मदु स्पीकर सैत्रबता मखाताना हाइखिबदा हौजिकी मतमदा मियांगे मिहुत ओइरिबसिंगबु करिसु लैतबा मोंगना खना नैनबा मदि टीवी डिस्कशन दा थीना हाइब तहनिंगदि मीबु थीना हाइरगा पॉलिटिक्स तौबिगनो हाइना फोंदोखि थौरम मदुगा मरि लैदना पांथोकपा पेंटिंग कल्चरल अमदी लेटररी कंपटीशन सिंग अथो एहन तारक महिरोय सीएससी की बोर्ड अमदी CBS न लोब क्लास 10 अमदी 12 एग्जाम ना फर्स्ट डिवीजन फंग ngमख्रबा महिरोय अमदी नेशनल स्पोर्ट इवेंट सिंग दा मना फंग ngमख्रबा सनारोय सिंग दा मना पीदुना पोनिंग थगोखि पुलिस पर्सनल सिंग असोयबना लेबा असिगी मियाम नुंगाय हंद्री फरीदाबाद की फरकपा एक्सप्लोसिव पुलिस स्टेशन मनुंग दा पखायरकपदा पर्सनल यावना मियोय मापन सिख्री फरीदाबाद डॉक्टर की फरकपा एक्सप्लोसिव थंबा जम्मू एंड कश्मीर की नौगाम पुलिस स्टेशन थोकिबा पोखायबी थौदो मियोय मपन सिरे 39 आसो अपनंगली ngara numidang thokiba thaudo odura laikhidraba miyo ayama police personnel amasum forensic team gi official singi makoina pokhai hananaba masak sing adu yengsilingai da khanghauduna pokhai rakhibani thaudo odura Srinagar administration ki official ani sikhi aso apanang laba miyo sing adu Indian Army gi maudragani thoi base hospital amasum CRE Kashmir Institute of Medical Sciences ta pukatuna lekanari thaudo asigi matangna Jammu and Kashmir gi Director General of Police Nagin Prabhan haiki laikhidraba singi manungda investigation agency ki official ama forensic science laboratory ki official ahum crime wing ki official ani amasum revenue official ani yaukre police personnel kunga teret revenue official ani misam ahum aso opanangki Naugam police station ki official sing handakta Zais E Muhammad Kamadi lainaba case ama thigat ki bagaloinana terrorist group asid ningtina qualify oiraba professional kaya yawi heba mayakshena khamangam lakhibani maduna maram oiraga tuan pokhai hanana masak sing amasum doctor kaya mur fokat pangamki haukiba October thada Zais E Muhammad ki poster thelamba
Abdul Ahmad Rathar kauba doctor ama police station asigi personal singna khungul liraga October 13 miyoi phaki pharaba miyoi duna phongdorapagi matu ina Delhi da hadakta bomb khayan duna miyoi taragum de shen khibagi thaudu adudagi aduda makhoi khut yawi haba mek singna khamngamki Faridabad ki Al Phala University doctor oiba miyoi kya terrorist group asidi yawi haba su khamngamlaki Police na university asida doctor oiba Muhammad Sakil kauba miyoi ma ammonium nitrate kilo lising hunga kona na phaki matung tarakpada Sahil Said kauba atopa doctor ama su phaki doctor ani phaki bagi pungja khara leiraga Delhi ki Red Fort manakta car bomb pakhayan duna attack sa tarakpada miyoi 13 shikibaga loinana miyoi kun hen asu opanangan khibani Mohan Bhagavan November kunda JP Nadana November kunga mathuri Imphal da lakadori BJP ki national leaders singna Manipur PR lauktholaga popular government ama semangani haibagi thajaba hanjin hanjina pikraba matungda Rashtriya Swamsevak Sangha RSS ki lusing pural Mohan Bhagavat Thasiki kunda amasum BJP ki national president JP Nadana November kunga mathur Imphal lakadori thajaba yaba mafamdagi phangba paun hai Manipur hauji hauji thokliba kangluk ki irang amasum masiga loinariba khudong sadaba punamak sing asi hek horakpadi gi hona RSS na mikup na hom sing yengsilaga lakli Manipur popular government ama sembagi tangai phadaba lairi masimak state asigi miyamna khaurang ngaiduna lairi habisi RSS na mari leinaba sing da khanganduna lakibani RSS ki lusing pural asina Manipur lakadori basi political gamari amata lainahanbagi mamiti tahaloi adumapu lot na thupna BJP ki lusing basing amasum MLA kharadi soidan unagani haina panari masigi sumathakta lusing basi chusampur amasum kangpok pilom da satuna Kuki singasu unagani haibagi thajaba lainani Thasigi kunga mathoi Imphal da thunglagadoriba JP na da government ki khongchasu oigani political ki khongchasu oigani ma hauji Union Minister of Health and Family Welfare amasum chemical fertilizer ki phampuri ma na Manipur ki matangda project sing review tawgani aduga ma ki khwaidi ki maru eba khongchati state asida BJP mapangal kangkat hanba amasum anauba lenga ama semnana bagi matangda hena kupna yengsin gadori lusingba ani asina hankraba matungda BJP ga puna satminariba Meitei Naga amasum Kuki gi MLA sing Delhi da kawgadori Delhi da MLA sing kawraba matungda lengak sembagi sapsaba warep lawgani makhoi gi marakta lenamba nungaina da basing khongchat adura lusingani madugi matung ikui kuidana observer tharaklaga state asida anauba lenga ama semgadori Mayang Imphal Kunumad dukan taret mai sakpada matai mana asu open nangdun hospital lekanakhri Ngaranu midang pung taraga minute yang khairum taba matamda Mayang Imphal kendri gi manungsanna Konuma mayai lekai khanghaudana horakpa maina dukan taret maina sakhibaga loinana matai manau ani maina sakpadigi arupa phibamda lekanakhri hari Pauksiesin thaudok thokpamdagi phangwa paugi matung inadi lebak thiba thaudod ngaranu midang pung taraga minute yang khai taba matamna thokibani mai adu grocery dukan amadigi hauraktuna mathang wainaraktuna atai dukan taruk amasu maina sakhi mai sakpagi thaudoduda MD Himat Khan se kuntragatir apokpa MD Nasir Khan amadi maki loinabi aviation kuntraganit asu apanaki solaba matai mana oni edu khudakta jenims ta pukatuna lekanaki adubo MD Himat Khan ka hena sokpadagi rims ta refer tawdun hauzik leng sa thari hari Paushin hai dukan sing mai salakpa manak nakpada leiba miyoi singna khanglakpadagi khudakta miyamna mai kanna bu hanaki thaudok thopamna police amadi fire service ki kangbu laktuna mai kanbiki thabak jathaki mai sakpagi thaudo odu sarokna lupa lakh 100 rungi malsang ama ata thoklambai yai haina panari adumoina mai adugi horapham hauzu phawbi goina khangmangamtri hari lam acre samaga taraga humdoide tharamba popi pambi sing yanthatuna mangankhri nan Manipuri ani kani kg taraga nipan ga gram sani ga konana phari Security Force ki kangbuna satharakpa war on drug ki khongjang gi saruga moina Manipur ki tungan masing ki mafam sing da park sana tharamba popi pambi sing yanthat pagaloina mafam adur saramba loktang sang sing mai thadoktu mangan khari police ki pausn hai ngarang Security Force ki kangbuna Urkhul district ki lamlai Singphai Hill Range Thawai Koki Mapithel Hills Range amasum Kasai Thikor Hill Range ki lam acre samaga taraga humdoiromda park sana tharamba popi pambi sing loina mafam aduda popi pambi sing thaba miyoi sing saramba loktang sang tara mai thadoktu mangan khri hari nakalamoromda ngarang Security Force ki kangbuna Senapati district ki Marang Police Station ki manung sanna National Highway ki lambi da check tawgi thabak sa thabara saka mari pan gari am lakhi bami ani opium kani kg taragani pan ga gram sani ga kona na phare hari
पुलिस की पाउशन हाई फारब मियु अनि एदु असम की कामरूपतगी राजू अली अमदी आइनुल हक कवी फारब मियु अनि एदु पोलम सिंह अदुग लोइनना मखा ताब लोगेब थबक सिंग लोखनब मरी लेनब पुलिस स्टेशन खुसनक्रे हाइदि सेरा असिदा सिक्योरिटी फोर्स की कांगबुना ngarang सिंगजमै पुलिस स्टेशन की मनुंग चनबा कांचीपुरदगी केसीपी MFL की लनमी अमस फारे हरि फारब मियु बिष्णुपुर डिस्ट्रिक्ट की मोइरांग सेंद्रा लाइसोई लैकाइदगी खुंद्राखम किरण सिंह एलाइस लैंगाक पसे कुनगत्रु कवी मंगोंदगी मोबाइल फोन अमस फोटकी माक ngasi सिंगजमै पुलिस की टीम अमना कोर्ट पुथोलाबा मतु नुमित तरेनी पुलिस कस्टडीदा रिमांड लौथखरे हरि हाइरौक हायर सेकेंडरी की वालिबा प्रिंसिपल अमदी वाइस प्रिंसिपल थाबिरक्तबदगी स्कूल की गेट लॉन्चिंगख्रे फर्नीचर सिंह मै थाख्रे थौबाल डिस्ट्रिक्ट की मनुंगसना लैबा हाइरौक हायर सेकेंडरी स्कूल की प्रिंसिपल अमदी वाइस प्रिंसिपल ngasi फावबा थाबिरक्ति हाइदुना ngasi स्कूल असigi mahiroi singna hauraktin स्कूल की गेट लॉन्चिंगदना खोंजंग संसिंगख्रे स्कूल असigi masing yamlaba mahiroi kayana स्कूल की गेट लॉन्चिंगदना गेट मनुंग स्कूल असigi फर्नीचर क्या पुथोक्तुना मै थाखि ngasi खोंजंग अदुगा मरी लेना स्कूल असigi क्लास 11 की mahiroi निंगथौजम पाइखोमना फोंदोखिबदा स्कूल असigi प्रिंसिपल अमदी वाइस प्रिंसिपल थाबिरना बहाइदना mahiroi singna DC थौबाल अनिरक चलुबदा अथुबा मतमदा प्रिंसिपल अमदी वाइस प्रिंसिपल थाबिरकलगे हाइना थाजबा क्या पिरकलबस ngasi फाव थाबिरक्तबा सिना मरम ओइरगा ngasi खोसाउनरबा mahiroi sina खोंजंग असि जंक्शन बनि हाइरि पाइखोमन मखाताना फोंदोखिबदा स्कूल असigi होम साइंस की ओजासु सही असigi ओइना थाबिरक्त्रि मसिगी मतांगनसु ओजा याउदना लाइरि करमना तमगनी हाइना मरी लेनबा सिंधांखि अदुबु ngahak ngahak की ओइना प्रिंसिपल अमा नरमलगे हेक्ट सखि लोइना सही सुप्पा सब्जेक्ट अमगी ओजा याउदना लाइरिक तंबा सिना mahiroi singda थेंगनगदब अवाब क्या मरी लेनब सिंगना खांसिनदन लैरिबसि करी वखलोनो हाइना संखि अथुबद वालिबा प्रिंसिपल अमदी वाइस प्रिंसिपल लोइनना अवाट ओजासिंग थाबिरक्तब तारबदि मखल मखा क्यागी अहेनब खोंजंग संसिनगनी हाइना मखाताना फोंदोरखि ngasi खोंजंग अदुगा मरी लेनना हाइरौक हायर सेकेंडरी स्कूल की प्रिंसिपल अथुबदा थारकदबनी छात्र की हक मटप यारोय अवाट ओजा अथुबद थारकदबनी हाइना खुलाव क्यासु mahiroi singna लावखेनसु पाउस्ट मखाताना फोंदोखलि दो टेंटर असुम मैम थमजगी हौजिकोइनदी मैम पाउस मतंग असे लुसिनजरगे अमसु मखाताबा अनोबा अपडेट मैम पुनंगाई मिना सेना चैनल सिगी माइकेदगी मैंग फम मखाताना थमजरी मखाताबा अनोबा अपडेट मैम पुनंगाई मिनासी